US Israel Iran khongpham handoknadre nakala humakna misi mina yaunare Kuwait United States gilanmi ahum Israel da mioi mapan sikre Iran ma heroi chamaga marfuga humdo yauna mioi chamunga ga yankhi ga manga sikre Iran amadi United States gi marakta lan songnarak panami humni surakpaga loinana Iran gi maikaida sikiba mioi chamunga ga yankhi ga manga yaure amasung mioi chatret hena so pandangle hairi Iranian state mediana red Crescent की रिपोर्ट पलदुन हाई मीनाब एरियादा लेबा नुपी मचा सिंगी स्कूल अमदा US अमसुंग इजरायल ने अटैक चथरकपदा मियोय चामगा तरागा मंगा सिखी नाकल अमरोमदा इरान की माइकैदगी खुद थोंगनापदा अमेरिका लानमी अहुम सिखिबगा लोइना अतोपा मंगा थीना सोकले हाइडी लेबानन की खा थंग सरुकता इजरायल न नोंगथकतगी अटैक चथरकपदा मियोय कुंथ्रागा माथोय सिखिबगा लोइना अपाम्बा अतोपा मियोय चामगा निफुगा मापन हेना सोपन नंगले हाइडी यूनाइटेड Arab Emirates UAE gi oinadi Dubai amasung Abu Dhabi da chatharakpa attack ta mioi ahum sikhi lekhidaba mioi ahum adu Pakistan Nepal amasung Bangladesh ta gini Iranian military na Israel da chatharakpa attack ta mioi mapan sikhi Iraq ta mioi ani amasung Kuwait ta mioi ama sikhi nakalani ko thongna bagi chang hengalakpa ga loina mating meai leiba bom pokhai bagi thodok thorakpa matamna maramna asi ba migi masing hingalakpa yai haina thaznari US amadi Israel na landabadagi nakalani akan mamong da khod thongnarakpagi thawong asi manaknakpa atai mafam singda su sandorakpaga loinina America na war plan kaya marum Kuwait ta kai khi haina leiba asi ki defense ministry na phongdokre mataw karam na war plan sing adu kai khibano haiba hojingmaki oina chap chana khangba ngamdrabasu Iran gi misalna kapthaba soidana oiramgani haina thaznari chairak sida Iran gi yamna maruiba Natanz nuclear facility attack chatharaki haina Iran gi ambassador na phongdokre International Atomic Energy Agency IAEA gi mifam amada Iran gi ambassador na hai civilian nuclear facility da US amasung Israel na attack chatharaki bagi thawong aduna awkoibada khundari ba mioi singda chawna awaba mayok na halakpiyai nakalani gi lan nongmagi kansilakpana sijinnanaba nuclear power station na fawa attack chatharaklabanina Middle East ki tongan ba city singda khundari ba mioi pumnamak hendorakpagi tangai fadaba mifam phibam lakpiyai haina IAEA gi Director General Rafens Grossi na phongdoraki charaksida US President Donald Trump da wari sanaduna yasinaba puraknabagi wafam pukhalakpaga Iran na yakidre Iranian National Security Council gi Secretary Ali Larijani na hai ki hauji oriba phibam masida Iran na Washington ga wari sanabagi firef lawba leite ABC gi reporter amana hangkiba wahangi paw khumda mahang hai mamangda kayabra khana wari sanaduna yasinaba purakraba matungda amu hana attack chatharakpagi thawdok kaya laikhiba maramna handaki matang asida Iran na phibam amatada United States ka mari sanabagi firef lawroi amaronda Pakistan gi hithangpam city Karachi da leiba US consulate manakta masing yamlaba protester sing lakshinaba security force na nomai kapada mioi tara sire Iran ki supreme leader Ayatollah Ali Khamenei bu February 19 da Israel amasung US na nongthaktagi attack chathaduna hatkibagi maukta protest tawrakiba miyam tankhaina bhonabada mioi tara sikhibani thawdo sokpagi masing manak nang leiba hospital da pukhatuna laikanari soklabasing adugi manungda police personnel mari yauri haina Karachi Center Superintendent of Police Asad Base na phongdoki chairaksida US ki F-15 ama Kuwait ki nongthakta kairaga tasilakre adumak oinamak pilot dudi hingawre hairi Kotu na hayeng Kangpokpi district ta total shutdown tawgani lauthokre kumja 2023 gi May 3 dagi thorakiba kanglup ki hana sunabada laikhidraba sigi mafabda ikai khupnaba utpa oina Kangpokpi district ta hayeng total shutdown tawgani haina Committee on Tribal Unity Kotu na lauthokre Kotuna civil society organization singa khusamnaduna Faijangi Martyrs Cemetery da thoram ama pangthokpaga loinana separate administration gi ihauda thawai thakraba singi mafam da ikai khumnaba utkadawri numit asida lainga kiloisang bank private institution pumnamak thonglon gadabani makhala matagi thoram pangthokpa yaroi tangai fadaba athu akai gi thabak thoram sing chatpanatana gari amada chenbe yaroi ayuk pung 6 tagi numidang pung 6 fawba chathagadawri ba total shutdown asi district asida leiriba mipung khudingmakna mapung fanaba Hodabada maru oiba thodang lawbiu haina kotu gi chairol amana phongdoragli numidang wairam pung 5 minute 13 da chandragrahan uba phangani
ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯆꯍꯤ ꯑꯁꯤꯒꯤ ꯌꯥꯎꯁꯪ ꯍꯧꯕ ꯅꯨꯃꯤꯠ March 3ꯗ ꯃꯄꯨꯡ ꯐꯥꯔꯕ lunar eclipse ꯆꯟꯗ꯭ꯔꯒ꯭ꯔꯍꯟ ꯂꯩꯕ ꯃꯔꯝꯅ ꯊꯥ ꯊꯣꯔꯛꯄ ꯃꯇꯝꯗ ꯏꯒꯨꯝꯅ ꯉꯥꯡꯁꯪ ꯉꯥꯡꯅ ꯊꯣꯔꯛꯄ ꯎꯕ ꯐꯪꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯏꯪ 2026ꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯆꯟꯗ꯭ꯔꯒ꯭ꯔꯍꯟ ꯑꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗꯒꯤ ꯍꯧꯒꯅꯤ꯫ ꯑꯍꯧꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯃꯁꯛ ꯃꯅꯤꯄꯨꯔꯗꯒꯤ ꯎꯕ ꯐꯪꯂꯣꯏ, ꯑꯗꯨꯕꯨ ꯅꯨꯡꯊꯤꯜ ꯄꯨꯡ 2:13ꯗꯒꯤꯗꯤ ꯃꯁꯤꯒꯤ ꯈꯨꯗꯝ ꯇꯞꯅ ꯇꯞꯅ ꯐꯪꯂꯛꯀꯅꯤ꯫ ꯅꯨꯡꯊꯤꯜ ꯄꯨꯡ 3:10ꯗꯒꯤ ꯄꯨꯡ 4:14 ꯐꯥꯎꯕꯗ ꯃꯁꯤꯒꯤ ꯈꯨꯕꯝ ꯈꯔ ꯎꯕ ꯐꯪꯂꯛꯀꯅꯤ꯫ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯣꯏ꯫ ꯃꯅꯤꯄꯨꯔꯗ ꯊꯥ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯒꯗꯧꯔꯤꯕ ꯑꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5:13ꯗꯒꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯊꯥ ꯅꯣꯡꯄꯣꯛꯂꯣꯝꯗꯒꯤ ꯑꯇꯤꯌꯥꯗ ꯄꯛꯅ ꯋꯥꯡꯈꯠꯂꯛꯄꯗ ꯃꯥꯂꯦꯝꯗ ꯃꯃꯤ ꯇꯥꯁꯤꯟꯕꯒ ꯂꯣꯏꯅꯅ ꯏꯒꯨꯝꯅ ꯉꯥꯡꯕ ꯃꯆꯨ ꯑꯣꯏꯅ ꯎꯕ ꯐꯪꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗꯒꯤ ꯊꯣꯔꯛꯄ ꯃꯆꯨ ꯑꯗꯨꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯊꯥꯒꯤ ꯑꯉꯥꯡꯕ ꯃꯁꯛ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 5:13ꯗꯒꯤ 5:18 ꯐꯥꯎꯕ ꯃꯤꯅꯤꯠ 33ꯔꯣꯝꯇꯃꯛ ꯎꯕ ꯐꯪꯒꯅꯤ꯫ ꯃꯁꯤ ꯊꯥꯅ ꯌꯥꯝꯅ ꯅꯦꯝꯕ ꯑꯜꯇꯤꯆꯨꯗꯇ ꯂꯩꯈꯤꯕꯅꯅꯤ ꯍꯥꯏꯔꯤ꯫ ꯆꯟꯗ꯭ꯔꯒ꯭ꯔꯍꯟ ꯑꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5:52 ꯐꯥꯎꯕ ꯊꯥꯒꯤ ꯃꯄꯨꯡ ꯐꯥꯕ ꯃꯉꯥꯜ ꯑꯗꯨ ꯎꯕ ꯐꯪꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯟꯗ꯭ꯔꯒ꯭ꯔꯍꯟ ꯑꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯒꯨꯋꯥꯍꯥꯇꯤ, ꯕꯤꯕ, ꯗꯤꯁꯄꯨꯔ, ꯏꯇꯥꯅꯒꯔ ꯑꯃꯁꯨꯡ ꯁꯤꯂꯣꯡꯗꯁꯨ ꯎꯕ ꯐꯪꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯡ ꯑꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5:10ꯗꯒꯤ ꯄꯨꯡ 5:15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯣꯔꯦꯗ ꯂꯥꯟ ꯃꯩ ꯆꯥꯛꯄꯗ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯑꯦꯌꯔꯅ ꯀꯟꯈ꯭ꯔꯦ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ, ꯃꯣꯔꯦꯒꯤ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯆꯦꯛꯄꯣꯁꯠ (ICP) ꯃꯅꯨꯡꯗ ꯂꯩꯕ ꯐ꯭ꯔꯦꯟꯗꯁꯤꯞ ꯕ꯭ꯔꯤꯖ ꯅꯥꯀꯜꯗ ꯂꯥꯟ ꯃꯩ ꯆꯥꯛꯄꯗ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯑꯊꯨꯕꯗ ꯆꯪꯁꯤꯟꯗꯨꯅ ꯀꯟꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤꯐꯦꯟꯁ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯑꯃꯅ ꯍꯥꯏꯕꯗ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯔꯦꯗ ꯂꯩꯕ ICPꯒꯤ ꯐ꯭ꯔꯦꯟꯗꯁꯤꯞ ꯕ꯭ꯔꯤꯖ ꯅꯥꯀꯜꯗ ꯆꯥꯛꯂꯛꯄ ꯃꯩ ꯑꯗꯨ ꯕꯣꯔꯗꯔꯗ ꯃꯊꯧ ꯇꯥꯔꯤꯕ ꯑꯦꯂꯔꯠ ꯇ꯭ꯔꯨꯞꯁꯤꯡꯅ ꯑꯊꯨꯕꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤ꯫ ꯕꯣꯔꯗꯔꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯇ꯭ꯔꯨꯞꯁꯤꯡꯅ ꯎꯃꯪꯗꯒꯤ ꯃꯩꯈꯨ ꯀꯥꯔꯛꯄ ꯊꯦꯡꯅꯕꯗꯒꯤ ꯂꯥꯟ ꯃꯩ ꯑꯗꯨ ꯀꯟꯕ ꯉꯝꯈꯤꯕꯅꯤ꯫ ICPꯒꯤ ꯚꯤꯇꯜ ꯏꯟꯁꯇꯣꯂꯦꯁꯟꯁꯤꯡꯒ ꯅꯛꯅ ꯂꯩꯕ ꯃꯐꯝ ꯑꯣꯏꯕꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯁꯟꯗꯣꯛꯀꯗꯕꯒꯤ ꯊꯤꯡꯕ ꯉꯝꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯐꯥꯌꯔ ꯀꯟꯇ꯭ꯔꯣꯜ ꯃꯤꯖꯔꯁꯤꯡ ꯆꯠꯊꯗꯨꯅ ꯐꯥꯌꯔ ꯕ꯭ꯔꯦꯛ ꯁꯦꯝꯕ ꯑꯃꯁꯨꯡ ꯐꯥꯌꯔ ꯐꯥꯏꯇꯤꯡ ꯔꯦꯁꯀ꯭ꯌꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯩ ꯑꯗꯨ ꯃꯨꯠꯊꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯀꯣꯑꯣꯔꯗꯤꯅꯦꯠ ꯔꯦꯁꯄꯣꯟꯁ ꯑꯁꯤꯅ ꯃꯔꯨꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯑꯃꯗꯤ ꯅꯛꯅꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯃꯩ ꯁꯟꯗꯣꯛꯄ ꯊꯤꯡꯕ ꯉꯝꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯎꯃꯪ ꯅꯠꯇ꯭ꯔꯒ ꯄꯣꯠ-ꯆꯩ ꯃꯥꯡ-ꯇꯥꯛꯈꯤꯗꯦ꯫ ꯇ꯭ꯔꯨꯞꯁꯤꯡꯅ ꯁꯦꯐꯇꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯉꯥꯛꯄ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯃꯣꯅꯤꯇꯔꯤꯡ ꯆꯠꯊꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯣꯔꯦ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯃꯦꯟ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇ꯭ꯔꯦꯗꯤꯡ ꯄꯣꯏꯟꯠ ꯑꯃꯅꯤ꯫ ICP ꯃꯣꯔꯦ ꯑꯁꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 45.58 2018ꯗ ꯁꯥꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯏꯟꯗꯤꯌꯥ-ꯃ꯭ꯌꯥꯟꯃꯥꯔ-ꯊꯥꯏꯂꯦꯟꯗ ꯇ꯭ꯔꯥꯏꯂꯦꯇꯔꯦꯜ ꯍꯥꯏꯋꯦ ꯄ꯭ꯔꯣꯖꯦꯛꯇꯁꯨ ꯃꯤꯠꯌꯦꯡ ꯊꯝꯂꯤ꯫ ꯏꯟꯗꯤꯌꯥ-ꯃ꯭ꯌꯥꯟꯃꯥꯔ ꯐ꯭ꯔꯦꯟꯗꯁꯤꯞ ꯕ꯭ꯔꯤꯖ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯥꯏꯒꯥꯡ ꯗꯤꯚꯤꯖꯟꯗ ꯂꯩꯕ ꯀꯥꯂꯦꯋꯥꯒ ꯁꯝꯅꯔꯤꯕꯅꯤ꯫ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯁꯦꯟꯇ꯭ꯔꯦꯜ ꯃꯦꯛꯋꯦ ꯔꯤꯖꯟꯒꯤ ꯇ꯭ꯔꯦꯗꯤꯡ ꯖꯪꯁꯟꯗ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯃꯤꯑꯣꯏ 10 ꯍꯦꯟꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯃꯦꯛꯋꯦ ꯔꯤꯖꯟꯒꯤ ꯇ꯭ꯔꯦꯗꯤꯡ ꯖꯪꯁꯟꯗ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯃꯤꯑꯣꯏ 30ꯒꯤ ꯃꯊꯛꯇ ꯍꯥꯠꯈ꯭ꯔꯦ, 10 ꯍꯦꯟꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯔꯦꯁꯤꯁꯇꯦꯟꯁ ꯒ꯭ꯔꯨꯞ ꯑꯃꯁꯨꯡ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯣꯟꯂꯥꯏꯟ ꯃꯤꯗꯤꯌꯥꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯑꯦꯇꯦꯛ ꯑꯗꯨ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯣ-ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯐꯣꯔꯁ ꯑꯃꯁꯨꯡ ꯏꯊꯅꯤꯛ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯄ ꯊꯧꯑꯣꯡꯒꯤ ꯃꯅꯨꯡ ꯆꯟꯅꯅꯤ꯫ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗ ꯁꯤꯚꯤꯂꯤꯌꯟ ꯀꯌꯥ ꯑꯃ ꯑꯁꯤ-ꯑꯅꯥ ꯑꯃꯁꯨꯡ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2021ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 1ꯗꯒꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯣꯡ ꯁꯥꯟ ꯁꯨ ꯆꯤꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯗꯨ ꯀꯨ ꯇꯧꯗꯨꯅ ꯁꯛꯇꯤ ꯄꯥꯏꯁꯤꯟꯈꯤꯕꯗꯒꯤ ꯇꯪ ꯇꯥꯗꯕ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯆꯠꯊꯕ ꯀꯥ-ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯊꯛꯇ ꯂꯥꯟ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯃꯦꯛꯋꯦ ꯔꯤꯖꯟꯒꯤ ꯇ꯭ꯔꯦꯗꯤꯡ ꯖꯪꯁꯟꯗ ꯆꯠꯊꯈꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨ ꯑꯥꯏ-ꯋꯤꯠꯅꯦꯁꯁꯤꯡꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡꯏꯟꯅꯗꯤ ꯐꯥꯏꯇꯔ ꯖꯦꯠ ꯑꯅꯤꯅ ꯅꯣꯡꯊꯛꯇꯒꯤ ꯑꯇꯠ-ꯑꯈꯝ ꯂꯩꯇꯅ ꯕꯣꯝ ꯊꯥꯗꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗ ꯂꯝꯕꯤꯗ ꯂꯣꯀꯦꯜ ꯃꯤꯌꯥꯝ ꯑꯃꯗꯤ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯃꯔꯛꯇ ꯄꯣꯠ-ꯆꯩ ꯑꯣꯟꯊꯣꯛ-ꯑꯣꯟꯁꯤꯟ ꯇꯧꯅꯔꯤꯉꯩ ꯃꯔꯛꯇ ꯆꯠꯊꯔꯛꯈꯤꯕ ꯑꯣꯏꯕꯅ ꯅꯨꯄꯤ 2 ꯌꯥꯎꯅ ꯃꯤꯑꯣꯏ 25ꯒꯤ ꯃꯊꯛꯇ ꯁꯤꯈꯤ, ꯑꯗꯨꯒ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ ꯍꯥꯏꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯖꯦꯜꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ 10,000ꯒꯤ ꯃꯊꯛꯇ ꯑꯦꯝꯅꯦꯁꯇꯤ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯕꯟꯗꯤꯒꯤ ꯃꯇꯝ ꯀꯛꯊꯔꯒꯅꯤ ꯍꯥꯏꯅ ꯁ꯭ꯇꯦꯠꯅ ꯆꯂꯥꯏꯕ ꯃꯤꯗꯤꯌꯥꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯄ꯭ꯔꯣ-ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯑꯣꯡ ꯁꯥꯟ ꯁꯨ ꯆꯤꯗ ꯍꯥꯏꯔꯤꯕ ꯀꯣꯝꯊꯣꯛꯄ ꯑꯁꯤꯗ ꯌꯥꯎꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯄ꯭ꯔꯤꯖꯅꯔ 2012 487 ꯑꯦꯝꯅꯦꯁꯇꯤ ꯐꯪꯂꯕ ꯌꯥꯏ꯫ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯄꯤꯒꯗꯧꯔꯤꯕ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯣꯔꯦꯅꯔ ꯇꯔꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯂꯛꯄꯒ ꯃꯈꯣꯏ-ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯗꯤꯄꯣꯔꯠ ꯇꯧꯈ꯭ꯔꯒꯅꯤ꯫ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯗꯨ ꯉꯁꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯒꯤ ꯊꯥꯗꯣꯛꯄ ꯍꯧꯈꯤꯕꯅꯤ꯫ ꯄꯨꯟꯅ
Deputy CM Losi Dikona ngasi leikhidraba MLA Bungjagil Bati imung manunga unakre. Kanglufki rang manung haukiba chahi anigi me marida Imphal Grims Road miyangi mof amana attack tawbadagi soktuna matam sangna laikanaraba matung laikanaba ngamdana leikhidraba Thalon Kendragi MLA Bungjagil Bati misi NIA natraga CBI na thijil handuna mara leibasing chairak pigadabani loinana MLA asina pamjara malongmi singi oiba tonganba district pidriba fawba Laikhidraba asigi aroiba mathau mangam pangthokloi haina imung manung amasung Jomi Coordinating Committee gi maikaidagi khongjang changsenuna lakhiba aduga mari leinana ngasi Deputy Chief Minister Losi Dikhona Churachandpurda chatuna wari sanakre ngasi Deputy Chief Minister asina laikhidraba MLA Balti gi imung manung amasung Jomi Coordinating Committee gi miu singa wari sanakhiba aduda Deputy Chief Minister amasung sarkar gi maikaidagi MLA Bungjagil Balti na laikhidabada awaba phongdokhi loinana government ki maikaidagi 2023 gi May mari da thokhiba thogdo adugi matangda mapung fana thijinduna mara leibasing adu faduna justice purakani haibigi chap chaba firef adu thamki loinana mifam aduna hingsa gi thogdo aduna maram oiraga MLA aduna laikhidaba asigi matangda investigation thabak asi hena thujinna chathanaba khanganki loinana athubada santi thamnaba amasung sugi framework makhada political solution asi hena khumang chawsil hanbagi matangda khanaki adubu wafam aduda Deputy Chief Minister gi maikaidagi hojik fawbagi oina sarkar asigi full cabinet leitabana major policy sing khanabada matam changani haina phongdokhi aduma Deputy Chief Minister Losi Dikhogi maikaidagi miyamna pukhalakhiba issue sing adu mamutana tabaga loinana hairiba wafam sing aduga mari leinana makha taba thabak sing lokhatnaba government gi chanaba level da pukhatuna khanagani government ki maikaidagi MLA Bungjagil Bati leikidaba case ki matangda justice puraknaba honagani haina thajaba pikhi loinana thajaba piribasing adugi matangda online gi khuthangda written commitment piba yauna makhata na wari sanaba haina so yanaki hairi wari sanaki baduga mari leinana Jomi Coordinating Committee gi maikaidagi makhata na phongdoklibana sarkar gi maikaidagi ngasi yanaki basing adugi matangda written communication amasung visible progressing adu uraba khaktada hojik chathariba protest asigi matangda kari tawgadagi haibadu khanagani haiki rana Hormuz Strait thingjin khibana malemda thaugi mamal kapkadawri sungdoktriba thau hondo honjin tawbada khwaidagi maruoiba lambi ama oina sijinariba Hormuz Strait Irana thingjin khibana maram oiraga malemda thaugi mamal ka hena wangkhalakadawri kapkhalakadawri US amasung Israel gi lana maram oiraga malemgi thau amasung gas ki kaithelda chawba chaitheng ama piragani haina report amana phongdorakli Iran gi Supreme Leader Khamenei mahaki imung manungi mioi sing amadi awang nongpokki official sing khara hatkraba matungda Iran maruoiba lambi asi thingjinaba waref firef lawrakhibani report amagi matung inadi Hormuz Strait Thingjin khrabaso hojingmaki oina thaugi awat pamayoknabagi phibam laikhiroi hairi adumoinamak Iraq Iran Qatar Kuwait Bahrain United Arab Emirates amasung Saudi Arabia dagi sungdoktriba thau puthorakpada Strait of Hormuz fauna puthorakpa maramna lambi asi thingjin khiba thoklabadi India yauna tongan balaibak singna thaugi awaba mayoknarakpa yai hairi Imphal tamna thorakpa pot puba truck ama Lairo ching manakta mai thakre National Highway to Imphal Dimapur lambida Imphal tamna pot puraga thorakpa Tata truck ama Senapati district ki manung chana Kavinam amasung Lairo ching village kilonaba mafam amada ngasi ayuk sakhangdaba singna mai thakre ayuk pung 9 makhairom tabada mai thakraba Tata truck adugi registration number NL 07AA2863 ni All Naga Trader Association Manipur na thadorokpa cherol amagi matung ina mai thadokraba truck adu Northeast Federation of Trade Union gi General Secretary oiba mioi amagini Secretary matik chana leiba lambi asida ifong na truck mai thakibagi thawung aduna lambi asida pochai hondok honjin tawriba transporter sing amadi traders sing da chawna nungnangba pokhalle law enforcement agency sing na thawdo asida chenariba mioi sing athuba matamda masak khangdoklaga logi oiba action lokhatkadabani micham miyamna su chenariba mioi sing fana bahonabada mateng pangbiu hairi India ki cancer khwaidagi wangba state Mizoram na oire India sinba thungna cancer laina sandorokpa amasung masidagi mi sibagi chang khwaidagi wangba state Mizoram na oire Aizawl district ta mioi lakh amagi manungda mioi 269.4 cancer laina nabagi record fangle hairi Health and Family Welfare Department ki senior official amana phongdokhibada Mizoram da smomas amasung lungs cancer asi khwaidagi hena uba fangli Masigi maruoiba maramdi hidang manakwa chaba thakpagi maung amasung genetic factors singni hari Mizoram da thengnariba cancer ki khudongchadaba si thengnanabagi damak January 18 da Mizoram lengangna Asian Development Bank ADB ga loinana Mizoram Universal Healthcare Scheme MUICS ki damak loan agreement khuyek pinakre World Bank gi matenga loinana Aizawl da Mizoram
State Super Specialist Cancer and Research Center ꯁꯦꯝꯒꯠꯂꯤ꯫ Prime Minister Narendra Modina Asmairꯗꯒꯤ virtual ꯑꯣꯏꯅ ꯆꯍꯤ 13ꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤꯗꯃꯛ Human Papilloma Virus (IPV) vaccination campaign ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯅ cervical cancer ꯊꯤꯡꯅꯕꯗ ꯃꯇꯦꯡ ꯑꯣꯏꯒꯗꯧꯔꯤ꯫ Health Minister Lal Yamna Kalle ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯖꯣꯔꯥꯝꯗ ꯀꯦꯟꯁꯔ ꯂꯩꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯃꯤꯌꯥꯝꯗ ꯄꯥꯛ ꯁꯟꯅ ꯑꯦꯋꯦꯌꯔꯅꯦꯁ ꯄꯤꯕ ꯃꯊꯧ ꯇꯥꯔꯦ꯫ ꯁ꯭ꯃꯣꯛ ꯃꯤꯠ, ꯑꯣꯛꯀꯤ ꯐꯦꯠ ꯑꯃꯁꯨꯡ ꯊꯥꯎ ꯍꯦꯟꯅ ꯆꯥꯕꯅ ꯀꯦꯟꯁꯔ ꯂꯩꯅꯥ ꯊꯣꯔꯛꯄ ꯌꯥꯕꯒꯤ ꯆꯦꯛꯁꯤꯟꯋꯥꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯨꯝꯕꯥꯏꯒꯤ ꯇꯥꯇꯥ ꯃꯦꯃꯣꯔꯤꯌꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕ ꯆꯠꯂꯤꯕ ꯃꯤꯖꯣꯔꯥꯝꯒꯤ ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯃꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯂꯦ ꯍꯥꯏꯅꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯈꯪꯒꯠꯂꯛꯂꯦ ꯍꯥꯏꯈꯤ꯫ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯥꯂꯤ ꯔꯥꯝ ꯃꯤꯅꯥꯅ ꯍꯥꯏꯈꯤꯕꯗ ꯃꯥꯂꯦꯝꯒꯤ cervical cancer patient 5 ꯈꯨꯗꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯏꯟꯗꯤꯌꯥꯗꯒꯤꯅꯤ꯫ ꯃꯤꯖꯣꯔꯥꯝꯗ cervical cancer rate ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤ, ꯑꯗꯨꯕꯨ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕꯒꯤ ꯆꯥꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯅꯦꯝꯅ ꯂꯩꯔꯤ ꯍꯥꯏꯈꯤ꯫ ꯅꯣꯔꯊ ꯏꯁꯠ ꯑꯃꯁꯨꯡ ꯕꯣꯔꯗꯔꯂꯦꯟꯗꯁꯤꯡꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕ ꯃꯊꯧ ꯇꯥꯏ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯐ ꯅꯣꯔꯊ ꯏꯁꯠ ꯔꯤꯖꯟ (ꯗꯣꯅꯔ) ꯂꯤꯡꯈꯠꯈꯤꯕ ꯆꯍꯤ 15 ꯃꯄꯨꯡ ꯐꯥꯔꯛꯄꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯒꯗꯕꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯕꯖꯦꯠꯇꯁꯨ ꯀꯨꯝꯖꯥ 2014-15 ꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 2,332 ꯑꯣꯏꯔꯝꯕꯗꯒꯤ ꯀꯨꯝꯖꯥ 2023-24 ꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 5,892 ꯑꯣꯏꯗꯨꯅ ꯆꯥꯗ 152 ꯗ ꯍꯦꯟꯒꯠꯈ꯭ꯔꯦ꯫ ꯁꯦꯟꯇꯔꯅ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯁꯨꯡ ꯏꯃꯣꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯊꯝꯂꯗꯨꯅ ꯗꯤꯚꯦꯂꯞꯃꯦꯟꯠꯒ ꯂꯩꯅꯕ ꯊꯕꯛ ꯃꯤꯠꯌꯦꯡ ꯊꯝꯕꯒ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯁꯛꯈꯪꯕ ꯑꯁꯤ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯂꯧꯒꯗꯕꯅꯤ꯫ ꯅꯣꯔꯊ ꯏꯁꯠꯀꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯗꯦꯜꯂꯤꯗ ꯖꯥꯠ ꯀꯨꯆꯨ ꯈꯥꯏꯕ ꯑꯃꯗꯤ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯊꯧꯗꯣꯛꯁꯤꯡꯅ ꯇꯥꯛꯂꯤꯕꯗꯤ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔꯗ ꯅꯦꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯔꯝꯁꯤꯅ ꯗꯣꯅꯔ ꯃꯤꯅꯤꯁꯇ꯭ꯔꯤꯕꯨ ꯑꯣꯅꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯋꯥꯔ ꯋꯟꯗꯔꯐꯨꯜ ꯅꯣꯔꯊ ꯏꯁꯠ ꯔꯤꯖꯟ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯨꯅ ꯏꯃꯣꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯦꯁꯟ ꯄꯨꯔꯛꯄꯒꯤ ꯃꯊꯧ ꯇꯥꯔꯤ꯫ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤꯡꯒꯤꯗꯃꯛ ꯀꯝꯄ꯭ꯔꯦꯍꯦꯟꯁꯤꯚ ꯄꯣꯂꯤꯁꯤ ꯑꯃꯁꯨꯡ ꯄ꯭ꯂꯥꯟ ꯑꯃꯒꯤ ꯃꯊꯧ ꯇꯥꯔꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯦꯖꯦꯟꯗꯥ ꯈꯔꯁꯨ ꯄꯥꯏꯈꯠꯀꯗꯧꯔꯤ꯫ ꯑꯦꯖꯦꯟꯗꯥꯁꯤꯡ ꯑꯗꯨꯗꯤ ꯁ꯭ꯀꯨꯜ ꯇꯦꯛꯁꯕꯨꯛ ꯔꯤꯚꯥꯏꯖ ꯇꯧꯗꯨꯅ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯀꯤ ꯀ꯭ꯂꯥꯁ 5ꯇꯒꯤ ꯀ꯭ꯂꯥꯁ 10 ꯐꯥꯎꯕꯗ ꯅꯣꯔꯊ ꯏꯁꯠꯀꯤ ꯍꯤꯁꯇꯔꯤ, ꯖꯤꯑꯣꯒ꯭ꯔꯥꯐꯤ, ꯁꯣꯁꯤꯌꯦꯜ ꯁ꯭ꯇꯗꯤ ꯑꯃꯗꯤ ꯏꯪꯂꯤꯁ ꯂꯦꯁꯟꯁꯤꯡ ꯌꯥꯎꯍꯟꯕ ꯃꯊꯧ ꯇꯥꯔꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯊꯥꯛꯇꯁꯨ ꯂꯦꯇꯤꯟ ꯑꯃꯦꯔꯤꯀꯥꯟ ꯅꯠꯇ꯭ꯔꯒ ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯇꯗꯤꯒꯨꯝꯕ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥ ꯁ꯭ꯇꯗꯤꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯗ ꯌꯥꯎꯍꯟꯕ ꯑꯁꯤꯅ UPSC ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯁꯤꯡꯗ ꯃꯦꯟꯗꯦꯇꯣꯔꯤ ꯁꯕꯖꯦꯛ ꯑꯣꯏꯍꯟꯒꯗꯕꯅꯤ꯫ AIS ꯑꯃꯁꯨꯡ IPS ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤꯡꯗ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ 2 ꯊꯕꯛ ꯇꯧꯕ ꯃꯦꯟꯗꯦꯇꯣꯔꯤ ꯑꯣꯏꯍꯟꯕ ꯑꯁꯤꯅ ꯃꯈꯣꯏꯗ ꯑꯦꯛꯁꯄꯤꯔꯤꯃꯦꯟꯇꯦꯜ ꯂꯔꯅꯤꯡ ꯐꯪꯍꯟꯒꯅꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯀꯤ ꯁ꯭ꯀꯨꯜ ꯑꯃꯃꯝ, ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯒꯤ ꯁ꯭ꯀꯨꯜ ꯑꯃꯒ ꯁꯤꯁꯇꯔ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯣꯏꯕ ꯃꯔꯤ ꯊꯝꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤ꯫ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯑꯣꯄꯔꯦꯁꯟ ꯏꯄꯤꯛ ꯐ꯭ꯌꯨꯔꯤ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯁꯥꯒꯤ ꯑꯍꯥꯟꯕ ꯑꯦꯗ꯭ꯔꯦꯁ ꯑꯃꯗ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔꯁꯤꯡꯅ ꯏꯔꯥꯟꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯑꯈꯟꯅꯕ ꯃꯤꯂꯤꯇꯔꯤ ꯀꯦꯝꯄꯦꯟ ꯑꯣꯄꯔꯦꯁꯟ ꯏꯄꯤꯛ ꯐ꯭ꯌꯨꯔꯤ ꯍꯧꯗꯣꯛꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 36 ꯑꯁꯤꯗ ꯑꯃꯦꯔꯤꯀꯥꯟ ꯐꯣꯔꯁꯁꯤꯡꯅ ꯔꯤꯚꯣꯂꯨꯁꯅꯔꯤ ꯒꯥꯔꯗ ꯐꯦꯁꯤꯂꯤꯇꯤꯁ, ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯑꯃꯁꯨꯡ ꯅꯦꯚꯦꯜ ꯑꯦꯁꯦꯁ ꯌꯥꯎꯅ ꯃꯐꯝ 100ꯗ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ꯫ ꯃꯤꯅꯤꯠ ꯈꯔ ꯈꯛꯀꯤ ꯃꯅꯨꯡꯗ ꯏꯔꯥꯟꯒꯤ ꯍꯤ-10 ꯑꯃꯁꯨꯡ ꯅꯦꯚꯦꯜ ꯐꯦꯁꯤꯂꯤꯇꯤ ꯑꯃ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯇ꯭ꯔꯝꯞꯅ ꯀ꯭ꯂꯦꯝ ꯇꯧꯈꯤ꯫ ꯇ꯭ꯔꯝꯞꯅ ꯁ꯭ꯇꯅꯤꯡ ꯗꯤꯀ꯭ꯂꯦꯔꯦꯁꯟ ꯑꯃꯗ ꯍꯥꯏꯈꯤꯕꯗꯤ ꯏꯔꯥꯟꯒꯤ ꯑꯍꯥꯟꯕ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯂꯥ ꯑꯂꯤ ꯈꯥꯃꯦꯅꯦ ꯁꯤꯔꯦ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯇꯣꯞ ꯃꯤꯂꯤꯇꯔꯤ ꯀꯃꯥꯟꯗꯔ ꯀꯌꯥ ꯑꯃꯁꯨ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯈꯤ꯫ ꯏꯔꯥꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯧꯖꯤꯛ ꯁꯔꯦꯟꯗꯔ ꯑꯃꯁꯨꯡ ꯏꯝꯌꯨꯅꯤꯇꯤ ꯅꯤꯔꯤ ꯑꯗꯨꯒ ꯌꯨꯑꯦꯁꯅ ꯑꯣꯄꯔꯦꯁꯅꯦꯜ ꯐꯨꯜ ꯐꯣꯔꯁꯇ ꯆꯠꯊꯔꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯀꯟꯐꯥꯔꯝ ꯇꯧꯈꯤꯕꯗꯤ ꯑꯦꯛꯁꯟ ꯑꯁꯤꯗ ꯌꯨꯑꯦꯁ ꯁꯔꯚꯤꯁ ꯃꯦꯝꯕꯔ 3 ꯁꯤꯈ꯭ꯔꯦ, ꯃꯈꯣꯏ ꯁꯤꯈꯤꯕ ꯑꯁꯤꯒꯤꯗꯃꯛ ꯂꯃꯟ ꯈꯨꯝꯒꯅꯤ꯫ ꯆꯠꯊꯔꯤꯕ ꯀꯦꯝꯄꯦꯟ ꯑꯁꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯃꯁꯨꯡ ꯂꯣꯡ ꯔꯦꯟꯖ ꯃꯤꯁꯥꯏꯜ ꯀꯦꯄꯦꯕꯤꯂꯤꯇꯤ ꯐꯪꯅꯕꯒꯤꯗꯃꯛ ꯂꯧꯈꯠꯄꯅꯤ꯫ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯕꯨ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯅꯕ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯂꯝꯗꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯅꯕ ꯑꯄꯤꯜ ꯇꯧꯈꯤ꯫